ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯁꯨꯅꯤꯀꯣ ꯑꯗꯨ ꯏꯟꯗꯤꯌꯥ ꯁꯨꯅꯤꯀꯣ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯆꯍꯤ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯋꯥꯕ ꯍꯥꯏꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯀꯥ ꯍꯦꯟꯅꯕꯨ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤ ꯃꯇꯝꯗꯨꯗ ꯐꯪꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨ ꯅꯣꯡꯃꯒ ꯅꯣꯔꯃꯦꯜꯕꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨ ꯒꯃꯦꯟꯠꯀꯤꯗꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯍꯥꯞꯀꯠꯄ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯠꯀꯤ ꯅꯠꯇꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯅꯥꯏ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯧꯏꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯅꯥꯀꯣ ꯊꯕꯛ ꯇꯧꯔꯤ ꯗꯦꯟ ꯂꯝꯖꯤꯡꯕ ꯇꯧꯔꯤ ꯃꯌꯥꯝ ꯇꯧꯔꯤꯀꯣ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤ ꯅꯨꯡꯉꯥꯏꯀꯣ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯃꯐꯝꯗ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯂꯣꯏ ꯋꯥꯔꯤꯅꯦꯕꯀꯣ ꯁꯦꯜꯁꯦ ꯒꯃꯦꯟꯇ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯂꯣꯏꯅ ꯋꯥꯏ ꯃꯤꯆꯝ ꯃꯤꯌꯥꯝꯅꯕꯨ ꯈꯤꯇꯪ ꯐꯩꯌꯦꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯅꯤꯀꯣ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ W ꯅꯨꯄꯥ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯣꯖꯥ ꯅꯨꯄꯥ ꯃꯆꯥꯅ ꯒꯃꯦꯟ ꯄꯥꯏꯕ ꯃꯇꯝꯗ ꯇꯣꯂꯣꯞꯁꯤ ꯊꯥ 2-3ꯒ ꯄꯤꯗꯕ ꯌꯥꯎꯈꯤꯀꯣ ꯃꯗꯨ ꯉꯁꯥꯏꯒꯤ ꯏꯕꯣꯕꯤꯒꯤ ꯒꯃꯦꯟ ꯂꯥꯛꯀꯥꯟꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯑꯣꯈꯝ ꯏꯕꯣꯕꯤ ꯒꯃꯦꯟ ꯂꯥꯛꯀꯥꯟꯗ ꯃꯗꯨ ꯀꯣꯛꯈꯤꯕꯒꯤ ꯃꯥꯒꯤ ꯈꯨꯗꯨꯡꯗꯣ ꯑꯗꯨꯝ ꯏꯜꯂꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯅꯝꯕꯔ 1 ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯦꯜꯁꯤ ꯋꯥꯕꯅꯤꯅ ꯀꯩꯗꯧꯔꯦ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞꯁꯦ ꯅꯝꯕꯔ 1 ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦꯕ ꯃꯣꯏꯒꯤ ꯇꯣꯂꯣꯞ ꯄꯤꯕꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯝ ꯏꯊꯟꯗ ꯍꯪꯖꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯁꯤ ꯐꯅꯌꯥꯝꯗꯤ ꯑꯐꯕ ꯊꯕꯛꯁꯨ ꯇꯧꯋꯦꯅ ꯍꯥꯏ ꯑꯗꯣ ꯇꯣꯂꯣꯞꯀꯤ ꯒꯃꯦꯟ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯪꯖꯕ ꯌꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯦꯜꯁꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯒꯃꯦꯟ ꯑꯃ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯝꯃꯁꯨ ꯑꯗꯨꯝ ꯋꯥꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯋꯥꯗꯅꯕꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯗꯕꯜ ꯏꯟꯖꯤꯟ ꯍꯥꯏꯔꯅ ꯗꯕꯜ ꯏꯟꯖꯤꯟ ꯆꯥꯎꯈꯠꯂꯤ ꯑꯗꯨ ꯆꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯆꯥꯏꯔꯕꯅꯤꯀꯣ ꯗꯕꯜ ꯏꯟꯖꯤꯟ ꯆꯥꯏꯔꯤꯅꯤꯀꯣ ꯁꯤ ꯁ꯭ꯋꯥꯏꯗꯅꯤꯀோ ꯁꯤ ꯕ꯭ꯔꯦꯛꯁꯦ ꯃꯊꯟꯇ ꯀꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯕ꯭ꯔꯦꯛꯁꯦ ꯃꯣꯏ ꯃꯊꯟꯇ ꯀꯥꯎꯖꯕꯅꯦꯕ ꯑꯗꯣ ꯀꯥꯎꯔꯤꯁꯦ ꯑꯩ ꯁꯦꯟꯇꯔꯅ ꯃꯣꯏꯅ ꯂꯥꯟꯕꯅꯦꯅ ꯍꯥꯏꯗꯦꯕꯀோ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ BJP ꯒꯃꯦꯟꯁꯤꯅ ꯍꯣꯠꯅꯕ ꯋꯥꯠꯄꯒꯤꯅꯦꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕꯀꯣ ꯂꯥꯏꯆꯠ ꯑꯃ ꯆꯥꯎꯅ ꯂꯩꯈꯤꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯄꯟꯕ ꯈꯔ ꯊꯣꯛꯑꯦꯕ ꯑꯄꯟꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯁꯥꯅ ꯃꯌꯥꯝ ꯈꯪꯕꯤ ꯅꯨꯡꯉꯥꯏꯀꯣ ꯔꯤꯁꯣꯔꯁ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯇꯦ ꯈꯤꯇꯪ ꯌꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯦꯛꯁ ꯈꯔ ꯀꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯌꯨ ꯊꯛꯄꯗꯤ ꯑꯗꯨꯝ ꯌꯥꯏ ꯌꯨ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯊꯤꯡꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯂꯥꯛꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯗꯦꯜꯂꯤꯗ ꯅꯤꯔꯒ ꯍꯤꯡꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯃꯊꯪꯁꯨ ꯅꯤꯗꯣꯔꯤꯕ ꯑꯗꯣ ꯏꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯅꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯁꯤ BJP ꯒꯃꯦꯟꯠꯀꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯁ꯭ꯇꯦꯟ ꯑꯞ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯡꯁꯦ ꯑꯁꯤ ꯃꯃꯤꯡꯒꯤ ꯋꯥꯅꯤꯀꯣ ꯈꯔ ꯈꯔꯗꯤ ꯃꯃꯤ ꯇꯝꯃꯤ ꯃꯤ 1,130,100 ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯐꯤꯕꯝ ꯐꯒꯠꯍꯟꯒꯗꯕꯗ 1-2ꯗ ꯐꯒꯠꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯍꯧꯖꯤꯛꯇꯤ ꯃꯃꯤ ꯈꯛꯇꯅꯤ ꯇꯝꯃꯛꯏꯁꯤꯡꯁꯦ ꯑꯗꯣ ꯃꯁꯤꯒꯤꯁꯦ ꯌꯥꯡꯁꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯨꯞꯄꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩ ꯐꯥꯏꯅꯥꯟꯁꯀꯤ ꯐꯤꯕꯝꯁꯦ ꯃꯁꯦ ꯑꯅꯝꯕꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯍꯩꯕ ꯁꯤꯡꯕ ꯋꯥꯠꯄꯒꯤ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯦꯟ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯔꯃ ꯑꯃ ꯊꯣꯛꯀꯨꯝꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ COVID-19ꯒꯤ ꯂꯥꯏꯆꯠ ꯑꯃ ꯂꯩꯈꯤꯕꯗꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯁꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯥꯏꯊꯔꯛꯑꯦꯕꯀꯣ ꯑꯋꯥꯕ ꯂꯣꯏ ꯃꯥꯌꯣꯛꯅꯔꯦꯀꯣ ꯇꯣꯂꯣꯞ ꯅꯤꯡꯊꯤꯟ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯇꯣꯂꯣꯞꯀꯤ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯇꯣꯂꯣꯞꯀꯤꯗꯃꯛꯇ ꯂꯩꯕ ꯒꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯇꯣꯂꯣꯞꯁꯤꯐꯥꯎꯗ ꯌꯦꯟ ꯄꯤꯔꯝꯅꯦꯃꯤ ꯏꯗꯨꯀꯦꯁꯟꯒꯤ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯣꯝꯒꯤ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤ 13 ꯃꯟꯁꯀꯤ ꯇꯣꯂꯣꯞ ꯄꯤ ꯉꯝꯗꯦꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯤꯕ ꯈꯔꯗꯤ ꯄꯤꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯄꯤꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯗꯅ ꯄꯨꯂꯤꯁꯀꯤ ꯁꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯁꯦ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯋꯥꯈꯤꯅꯤ ꯋꯥꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯅ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯁꯤꯅꯦꯕ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅ ꯀꯩꯅꯣ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅ ꯀꯩꯅꯣ ꯈꯨꯡꯒꯪ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯅꯤꯁꯦ ꯃꯁꯤ ꯈꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯟꯗ ꯑꯩꯅ ꯗꯦꯟ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟꯗꯨ ꯑꯩ ꯂꯥꯛꯆꯔꯒꯦ ꯀꯣꯡꯒ꯭ꯔꯦꯁꯀ BJPꯒ ꯍꯥꯏꯕꯁꯤ BJPꯁꯤꯁꯨ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤ ꯑꯃꯗꯤ ꯁꯦꯟꯇꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯄꯥꯏꯔꯤ ꯁ꯭ꯇꯦꯠꯇꯁꯨ ꯄꯋꯥꯔ ꯄꯥꯏꯔꯤ ꯑꯗꯣ ꯑꯩꯅ ꯃꯁꯤ BJPꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯒꯤꯗꯤ ꯑꯩ ꯊꯥꯡꯒꯠꯆꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯇꯤꯀꯦꯠ ꯇꯥꯟꯅꯈꯤꯕ ꯃꯌꯥꯝꯗꯣ ꯈꯪꯕꯤꯔꯦꯗꯅ ꯉꯁꯥꯏꯒꯤ ꯇꯤꯀꯦꯠꯀꯤ ꯏꯟꯅꯈꯤꯕ ꯃꯌꯥꯝꯗꯣ ꯐ꯭ꯂꯦꯛ ꯃꯩ ꯊꯥꯅꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯒꯤꯅꯣ ꯇꯤꯀꯦꯠ ꯐꯪꯍꯧꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ BJPꯁꯤ ꯈꯔ ꯀꯜꯂꯤ ꯍꯥꯏꯇꯥꯔꯦ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤꯗꯤ ꯈꯔ ꯀꯜꯂꯤ ꯍꯥꯏꯁꯤ ꯃꯈꯣꯏ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯜꯂꯤ ꯍꯥꯏꯕꯗꯤ ꯌꯥ ꯇꯥꯕꯅꯦꯕ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯩꯉꯥꯛ ꯄꯥꯏꯔꯝꯃꯤꯅꯤ ꯆꯍꯤ 35 ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯔꯛꯄ ꯄꯣꯠ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯑꯗꯨꯗ ꯄꯥꯏꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯤꯡꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯀꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯣꯏꯕꯣꯕꯤ ꯂꯩꯍꯧꯔꯤ ꯀꯩꯈꯥꯡꯉꯝ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕꯀꯣ ꯁꯤ ꯂꯩꯍꯧꯔꯤꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯇꯞꯅ ꯁꯨꯝ ꯃꯈꯣꯡ ꯁꯣꯝꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯏ BJPꯁꯨ ꯍꯥꯟꯅ ꯑꯃꯈꯛ ꯀꯥꯔꯝꯕꯗꯒꯤ ꯃꯊꯪ ꯑꯗꯨꯝ ꯀꯥꯔꯛꯄꯅꯦꯕ ꯑꯗꯨꯅ ꯄꯨꯂꯞ ꯃꯨꯠꯂꯨꯔꯒꯁꯨ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯗꯨꯝ ꯃꯨꯠꯄ ꯌꯥꯕ ꯄꯥꯔꯇꯤꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯚꯣꯠ ꯃꯌꯥꯅꯤ ꯍꯧꯖꯤꯛ ꯆꯩꯅꯔꯦ ꯂꯪꯅꯔꯦ ꯀꯣ
ꯂꯥꯛꯅꯕꯁꯤꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯅ ꯑꯍꯥꯟꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯅꯤꯀꯣ BJPꯒꯤ intending candidate ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯃꯁꯤꯅ BJPꯒꯤ ꯃꯨꯡꯐꯝꯅꯤ ꯑꯦꯁꯦ BJPꯒꯤ ꯃꯨꯡꯐꯝꯅꯤ ꯑꯦꯁꯦ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯃꯛꯇꯗ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯄꯥꯡꯒꯜ ꯀꯜꯂꯝꯈꯤꯗ꯭ꯔꯕ ꯄꯥꯔꯇꯤ ꯑꯃ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯔꯣꯏꯀꯣ ꯃꯄꯥꯡꯒꯜ ꯀꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯀꯜꯂꯛꯑꯦ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯍꯥꯟꯅꯗꯤ ꯀꯩꯗꯧꯔꯦ NPF kaya kani hairami ꯑꯩꯈꯣꯏꯅ moi hana mari kai ko moi kaya kabe ya sab pabai wani ko subject to correction mi na vote pi gadam ni khangbote sing da su sat ponti wakal na sagat sabai wani ko lan basu yai sum basu yai hengalabada ama ani manga taru ko sumai lakani na khut pane ko pana bai wani ko then adagidi NPP kaya kari uji mari kari ko moi gi su hana da yong na prepare tawi phajna moi na prepare tawbadi moi na hele hai tai ko hen basi kai no hakanda masang mi khara ama NPP da adam hana da yong na lei then atopa masagi intending candidate ki mungpham do ngai sai jabado ngasai paithor ko mayam paithor e ba BJP na uji khangda badi miyam na khangi je yong ko moi mi hom phu thagal leba ado moi na ni phu di khoi ka ni na ha ba ko ka ri se ai na hajabado ni mase vision ne moi vision ni mase result na te ba result di ke dore miyam na pirak do ne ba ko miyam na pirak khang do ne ba ko hayang kamai tawni ngasagi ka dragadi sorry na ha ga tok do ne ba ko ka dragadi ana ni phu ka ba su yai khom phu mong moi na phangim su yai trangai makha ka ba su yai hai ba ngam di miyam gi keno se matam wali ba ko hojik mikhal gi tempo se hawdang ngai ne ba hojik ka su le ba ponte ba khoina ka su le pa ya gi ro ba ko si le ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯉꯁꯥꯏꯒꯤ BJPꯁꯤ NDA ꯁꯤ ꯃꯣꯏꯅ ꯁꯦꯝꯕꯅꯤ ꯃꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯀꯅꯥ ꯌꯥꯎꯔꯤ ꯌꯥꯎꯁꯤꯗ JDU ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ NPF ꯁꯤꯃ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ NPP ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗ ꯃꯆꯥ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯃꯌꯥꯝ ꯑꯃ ꯑꯅꯤ ꯑꯍꯨꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯁꯨ mayam khagha sum changnei bako mapung oi badi ngasagi role logdoi se kanano har kanda BJP government sina ngasagi manadi masing suna ba karagadi mai government ama leibadi yai masing suba government ama center da BJP government do mamangi da leihi bako mamang da leibi kamai toi prime minister Narendra Modi gi lising makha da thengna matam da yam wang na kai bako ka basi ka dore moi mathandana government pai ba ngame ba adu government pai ba do moi mathanda pai hi di kadore magi partner ma'am se loi koksalle government pai ji JDU yauri then adagi kanugi NPF yauri swaito mayam yauri bako mayam pai mi ne bako swaito yaro mi ne NPF si hana moi partner orambani hojik si khaimung hape tagum stawi adu Manipuri pai mi nari na sumaito duna BJP ki lengak ma mai mapung phaba masing se suiyene khalaga su ma mathandana government pai ni haiba se khoi thajaba wale haidi magi partner sing je koksenar kane ba koksalapda kamai tore akhoi mayam na khambi dungai ko NPP se sum chaina bai wani ko sum chaina bai wani ado hayang amata oini akhoi na ui amata oini masi khudam akhoi ugrabani ko akhoi BJP ki government se tu bane ba kana na tuwe mayam khambi mani turi ba government to kana na ngaki masagi NPP na ngaki satlure then adagidi ada mi phamure lautho e yauroi haire adai withdraw support tawre na che thare adagi muigi lusingba mayam ma laaga kokthoga ama khut chamaga ko noi BJP da yum panwa leminaga damne yum panwa thambirami ne mu ujik lei natro hojik sainari ba mayam jingse launari ba mayam jingse mase drama ne ko na mo adum punna adum ohine na khalle ba ko BJP na lengak pai masing phangam draba kana lakani ahan bada number 1 JDU se mapang yam sura le me ba hosi yam kal le ba mapang kal se kana no intending candidate me abduna kan gi bane ba ko ai hajaram ge lamlai da lady ba khetri Biren ko ma se tarai na loba yaroi tarai na loba yaroi ko mayam khabiram gani ngasagi magi kanun condition mayam lai ko BJP na government si mana masing yam karagadi se minister muina dum oirakani yai ko moi di ama lakani honorable minister Biren OBI or ada atopa mahapko su yai ko khangde similar ko moi na kari gumba laibak thidna moi nifu du dagi handarakna salaw handoro ne Shiv Sena tawhidi Shiv Sena ga BJP ga alliance or ga government semina badu
vote ka tarong matam da Shivsena na ay sawgalaro yan ako na simso oy ni haris di hay dina masing yam kada ba Shivsena do mayam chang sawgali du di sumai taw dina ako su kada na khangni JDU sina mapangandu moy mi khara karo ko mga ama taru matarem kakhalo ko adin adai BJP na haidaro ko ato party me amna sawgalaga kano JDU dagi Chief Minister oyu haraga di Chief Minister obi aba mi yauri neba kana yauri KT Biren su Chief Minister oyari mi ko thamai ban da su agoi kano jogisan lei ko si obi aba mi diam lei ba maram di aina sagi KT Biren palito thagi na taba ma se tam mari da gamen paira aba mi neba kara aba mi neba maram loi khangwa mi ne lon ju khangi ne JDU de yauri ba sing sida thanglai bal masing thek pa yari lamlai masing thek pa yari ata yam yauri nauria pakhang lak masing thek pa yauri yam yauri adagi uji keno su ngai re akhoi gi kaisam thong su adum thengnari sine ko thengnadoi ne ba ko sungba mayam lei ba sikana na oirakpano aduna sigi port se hojik akhoi na hai bi yaroi ba moina khoi pre poll alliance torgadi khoi na sara ko hai bi ba ko gamenti BJP government adum taw matam su le shlata bena atopa pelista matam je pi na bi tanjala ge oja pasanta waro bi beroi akak na matam da pangthok chaba les debate ki thorum oibana handa ki raul simadi roi ba raul so oibina ai matam su dum oja la pijen na bo hoda jage oja gi aning apa ma su phokdok piu adu atien ba hang sing hang jage congress